ꯉꯁꯥꯏ ꯂꯩꯍꯧꯔꯤꯕ ꯐꯤꯕꯝꯗꯨꯗꯒꯤ ꯍꯧꯖꯤꯛ ꯂꯩꯖꯥꯎ ꯍꯥꯏꯅ ꯑꯃꯁꯨ ꯂꯩꯌꯦ ꯀꯟꯊꯣꯛꯁꯦ ꯑꯆꯧꯕꯁꯨ ꯂꯩ ꯁꯤꯅ ꯀꯛꯆꯤꯡ ꯆꯠꯄꯗ ꯑꯩꯅ ꯐꯤ ꯈꯔ ꯇꯨꯒꯦꯅ ꯂꯩꯔꯛꯄꯅꯦ ꯃꯆꯨꯁꯤꯡꯁꯦ ꯐꯖꯕ꯭ꯔꯥ ꯌꯦꯡꯉꯣ ꯑꯩꯒꯤ ꯅꯠꯇꯦꯕꯀꯣ ꯏꯆꯦꯒꯤ ꯆꯦꯜꯂꯛꯄꯅꯦꯕ ꯌꯦꯡꯒꯦ ꯃꯥꯗꯤ ꯑꯃꯨꯕꯗ ꯌꯦꯡꯉꯛꯑꯣ ꯑꯃꯨꯕꯗꯨꯅ ꯆꯥꯅꯕ ꯁꯗꯥꯗꯁꯨ ꯂꯩꯌꯦ ꯇꯨꯁꯤꯗꯁꯨ ꯌꯥꯜꯂꯤꯁꯦ ꯃꯆꯨ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗ ꯀꯩꯅꯣꯒꯨꯝꯕꯁꯦ ꯍꯪꯉꯣ ꯑꯩꯈꯣꯏꯒꯤ ꯃꯁꯂꯥꯏꯒꯨꯝꯕꯒꯤ ꯃꯁꯂꯥꯏꯒꯨꯝꯕꯒꯤꯗ ꯃꯇꯦꯛ ꯑꯩꯈꯣꯏ ꯏꯜꯂꯤꯁꯦ ꯁꯤꯁꯨ ꯃꯇꯦꯛꯅꯦ ꯇꯨ ꯄꯨꯊꯣꯛꯍꯜꯂꯒꯦ ꯃꯇꯦꯛ ꯑꯣꯏꯅ ꯁꯥꯗ ꯌꯦꯡꯒꯦ ꯃꯆꯨꯁꯦ ꯁꯗꯥꯗ ꯁꯤ ꯃꯆꯨ ꯂꯩ ꯃꯥꯅ ꯑꯔꯥꯡꯕ ꯄꯥꯝꯗꯕ ꯑꯗꯨꯒꯤ ꯒ꯭ꯔꯨꯞꯇꯣ ꯌꯦꯡꯒꯦ ꯆꯅꯥꯁꯦ ꯀꯌꯥ ꯍꯥꯏꯒꯦ ꯀꯦꯖꯤ ꯇꯪꯈꯥꯏ ꯑꯃꯈꯛꯇꯪ ꯂꯧꯒꯦ ꯇꯧꯕꯅꯦ ꯍꯨꯝꯗ꯭ꯔꯥꯗ ꯑꯅꯤ ꯌꯣꯝꯕꯤꯔꯛꯑꯣ ꯀꯦꯖꯤ ꯑꯃ ꯇꯪꯈꯥꯏꯗ ꯑꯅꯤ ꯃꯐꯝ ꯑꯅꯤ ꯑꯣꯟꯕꯤꯔꯛꯑꯣ ꯍꯨꯝꯐꯨ ꯑꯃꯒ ꯃꯔꯐꯨ ꯑꯃꯒ ꯆꯥꯝꯃ ꯑꯁꯤꯁꯦ ꯑꯩ ꯀꯛꯆꯤꯡꯗ ꯕꯖꯥꯔꯗꯁꯨ ꯆꯠꯂꯨꯔꯦ ꯀꯛꯆꯤꯡꯗꯁꯨ ꯆꯠꯂꯨꯔꯦ ꯀꯛꯆꯤꯡ ꯕꯖꯥꯔꯗꯁꯨ ꯆꯠꯂꯨꯔꯦ ꯏꯃꯥ ꯅꯥꯕꯒꯤ ꯑꯗꯨꯒ ꯏꯃꯥ ꯍꯣꯁꯄꯤꯇꯥꯜꯗ ꯂꯩꯍꯧꯔꯦ ꯏꯃꯥ ꯅꯥꯕꯒꯤ ꯏꯃꯥ ꯍꯣꯁꯄꯤꯇꯥꯜ ꯀꯛꯆꯤꯡꯗ ꯂꯩꯍꯧꯔꯦ ꯍꯥꯏꯕ ꯃꯤ ꯄꯣꯠ ꯂꯩꯕ ꯂꯥꯛꯏꯔꯣ ꯇꯝꯕ ꯍꯩꯇꯦ ꯍꯥꯏꯀꯣ ꯃꯥ ꯆꯧꯕꯤ ꯄꯣꯠ ꯂꯩꯕ ꯂꯥꯛꯑꯦ ꯑꯗꯨ ꯇꯝꯃꯤꯕ ꯑꯩꯉꯣꯟꯗ ꯄꯣꯠ ꯂꯩꯕ ꯂꯥꯛꯑꯦꯗ ꯃꯤꯅꯤ ꯄꯣꯠ ꯍꯥꯏꯁꯦ ꯑꯩꯅ ꯍꯧꯖꯤꯛ ꯑꯩ ꯆꯥꯛ ꯊꯣꯡꯗꯣꯛꯑꯅꯤ ꯏꯃꯥ ꯍꯣꯏꯒꯤ ꯆꯥꯛ ꯊꯣꯡꯗꯣꯛꯑꯅꯤ ꯏꯆꯦꯒ ꯏꯃꯥ ꯍꯣꯏ ꯆꯥꯛ ꯊꯣꯡꯕꯤꯔꯅꯤ ꯑꯗꯨꯒ ꯆꯥꯛ ꯊꯤꯟꯕ ꯆꯠꯂꯨꯔꯅꯤ ꯑꯉꯥꯡ ꯑꯄꯤꯛꯄ ꯌꯥꯎꯕꯅꯤꯅ ꯑꯩ ꯍꯣꯁꯄꯤꯇꯥꯜꯗ ꯂꯩꯕ ꯌꯥꯗ꯭ꯔꯕ ꯑꯉꯥꯡ ꯆꯪꯍꯜꯂꯛꯀꯅꯣ ꯑꯉꯥꯡ ꯃꯈꯣꯡ ꯃꯈꯨꯠꯁꯨ ꯌꯥꯎꯕ ꯇꯥꯏꯃꯤꯡ ꯑꯣꯏꯕꯅꯤꯅꯀꯣ ꯑꯩ ꯀꯨꯏꯅ ꯆꯪꯉꯔꯣꯏ ꯌꯥꯔꯒꯗꯤ ꯁꯤ ꯊꯅꯝꯃꯒ ꯉꯥꯛꯇꯪ ꯆꯠꯂꯨꯒꯦꯅ ꯇꯧꯕꯤꯕ ꯆꯥꯔ ꯊꯣꯡꯗꯣꯛꯑꯅꯤ ꯑꯗꯨꯒ ꯆꯠꯂꯅꯤ ꯇꯧꯕꯁꯦ ꯅꯨꯡꯉꯥꯏꯇꯕꯁꯤꯡꯅ ꯃꯥꯟꯅꯅꯕ ꯆꯦꯛꯁꯤꯟꯕꯤꯌꯨ ꯇꯧꯅꯤ ꯈꯔꯗꯤ ꯆꯥꯅꯕ ꯋꯥꯠꯂꯦ ꯁꯤꯅ ꯍꯦꯟꯅ ꯆꯥꯅꯗꯧ ꯃꯥꯜꯂꯦ ꯃꯆꯨꯗꯤ ꯆꯥꯅꯗ꯭ꯔꯦ ꯁꯤꯅ ꯑꯁꯥꯕ ꯂꯧꯕ ꯑꯅꯤꯁꯤꯡꯁꯤ ꯆꯥꯅꯅꯤ ꯌꯥꯝ ꯂꯩꯔꯦ ꯀꯔꯝ ꯀꯥꯟ ꯁꯦꯠꯇꯣꯏꯅꯣꯗꯤ ꯈꯪꯗꯦ ꯑꯩꯒꯤ ꯉꯥꯛꯇꯗꯤ ꯅꯠꯇꯦꯀꯣ ꯑꯩꯒꯤ ꯄꯔꯗꯤꯁ ꯐꯖꯅ ꯑꯍꯣꯡꯕꯅꯤ ꯑꯗꯒꯤꯗꯤ
ꯐꯖꯕ꯭ꯔꯥ ꯌꯦꯡꯉꯨ ꯃꯌꯥꯝ ꯀꯟꯇ꯭ꯔꯥꯁꯅꯦ ꯁꯤ ꯃꯆꯨꯁꯦ ꯑꯃꯨꯛ ꯁꯦꯠꯇ꯭ꯔꯤ ꯑꯩ ꯉꯁꯤ ꯁꯦꯠꯀꯦꯅ ꯂꯧꯔꯛꯄꯅꯤ ꯐꯤꯁꯦ ꯁꯥꯕꯅꯤꯅ ꯁꯤ ꯏꯪꯗꯧ ꯃꯥꯜꯂꯦ ꯀꯣꯛꯀ ꯈꯨꯝꯗꯨꯁꯦ ꯃꯌꯦꯛ ꯁꯦꯡꯉꯝꯃꯔꯣꯏ ꯇꯥꯗ꯭ꯔꯕꯅꯤꯅ चलो कार ला लोईदांगी लोईदांग लोईदांगी करायला 단 thêm nhiều lắm bên này cái hàng quên mới làm cái thế này pipi cái máy tôi kìa Ngasai leihꯧꯔꯤꯕ ꯐꯤꯕꯝꯗꯨꯗꯒꯤ ꯍꯧꯖꯤꯛ ꯌꯥꯝ ꯐꯒꯠꯂꯝꯃꯦ ꯏꯃꯥꯁꯦ ꯅꯥꯕ ꯐꯔꯅꯤ ꯊꯨꯅ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯉꯥꯏꯍꯥꯛ ꯁꯥꯟꯅꯔꯒ ꯑꯩꯁꯨ ꯍꯜꯂꯛꯑꯦ ꯑꯉꯥꯡ ꯌꯨꯝꯗ ꯊꯝꯍꯧꯕꯅꯤꯅ ꯉꯁꯤꯒꯤꯗꯤ ꯚꯤꯗꯤꯑꯣꯁꯦ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯑꯩ ꯂꯣꯏꯁꯜꯂꯒꯦ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯀꯥꯏꯅꯔꯁꯤ